ताबिरिबसे आकाशवाणी इम्फाल ने डिस्ट्रिक्ट न्यूज लेटर द हौजिक लौबिरसे उखरुल जिला की चिठी आई बाइकोई की उखरुल पाउमी सोथिंग शिमरे Ukhrul Kamjong Kangpokpi amasung Imphal East District ki junction da shamkhalakpa Mabithea Dam Thaupar multipurpose projects in the area atu ki livelihood scenario karam haina effect tawriki haibasi shamrapta yangminasi 1034 meters shangpa amasung 66 meters wangpa Mabithea Dam asi Manipur ki khwaidaki chawpa dam ama oyi dam asi Union Home Minister Amit Shah na December 27 2020 ta Imphal da ki virtual mode inaugurate tawpikhi Dam asi shamrakpata Mabithea Valley loinamak submerged tawki amasung khun kaya displaced tawki effect tawkraba area ayambatu Ukhrul amasung Kamjong zilla ki maru oiba rice poor ama oirami Mabithea Dam Thaupar multipurpose project asi maru oina Imphal city da drinking water marangkaina phanghanapa Thaupar zilla da irrigation phahanapa amasung electricity 7.5 megawatt puthoknapa ni Dam asi 2015 da ishing hapnapa hawi hujikte ishing full oikrapani na Manipur ki yam fajaba tourist attract tawba mafam ama oire haiba yai mikyan ta kaya fachakrapa ki manung sida displaced tawkrapa villagers sing kramhaina hingliba no haibasi kitang ti ningsing patarka oi siki matang da displaced tawkrapa chatong khun ki Napoleon Chaisa na shum hai Akhoi chadong khun se Thaubal multi purpose dam semakpadagi akhoi gi mamangai dagi akhoina urakpa paddy field mayamji isingna loina submerge tawki hojik isingna thumkiba portion mayamje tampaklau oina akhoina phau tharaga rice cultivation tawramba jagani adubu ising thumgraba matungda akhoigi livelihood oina maru oina akhoigi phaugi production je leitrabnina akhoina hojikti chingmai mayam sida horticulture gi agriculture gi farming oina chathai maru oina champra laphoi adudagi awathabi sing yaingang umangra umorok asi mayam se cultivation tawi aduga amasung asigi production sina akhoi yollaga hariba farmers laumi mayam gi income oi adudagi hena akhoina yen nganu aduga ok summase loi aduna akhoi se small scale da doina ba ngaktani small scale da lau una ba ngaktani hojiki hariba horticulture gi agriculture gi tawriba mayam se aduna akhoi khungi laumi gi maikaitigi aina haijaning badi hariba akhoina tawriba thabak mayam sida akhoina kitang pak chauna tawningi aduna akhoi hariba Mapithel Farmers Club sina lairiba state ki department amasung center ki department dasu matam ki training si pihanningi amasung matam ki laumi ki oina yenthokpa seeds ne khangde rabi seeds oirisu yai kharif seeds oirisu yai aduga akhoi horticulture ki nursery saplings kumajisu pihanningi hariba veterinary department ki makhada yen macha nganu macha amasung ok macha gumba sumba yenthokpa kanda akhoi chadongi waraba laumi sing livelihood means leitaba kangbuda sumba su mateng pangbinaba ai haijaningi maruina akhoi gi production jinje akhoi di nakpa market se yangbopi de yoli yangbopi da yonba ngamdaba amasung yangbopi da market leitaba potchina akhoi lamlong da purga pudharga yoli hendokna khamalpak tasu yonba lei marak tana akhoi even akhoi ima market da ayunganta punga hum da chalaga akhoi pre down market have the jo akhoi pochai yon ba yawi amasung akhoi gi naha sing educated youth sing natraga school dropout sing da su skill development gi training gumba pihanningi khudam oina carpentry orisu yai tailoring gi orisu yai handloom gi orisu yai sumba skill development training si hariba sarkar gi department sing natraga organization sing da pihanningi aduga income generate taunaba amasung akhoi samajta contribution taubungamba mi amamam oinaba haibise ai all india radio gi mating laujaraga haijabani Lawpuk ingkhor amasung umang kaya submerged tawkraba ki tungda effect tawkraba khun kaya di chingmai da farming tawraga hingiba ui amarom da hairati dam sina directly effect tawkraba khun sing ki tamakti subsistence agriculture practice taki plantation agriculture practice lom da mathang shift tawriba kum ui